ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯃꯌꯥꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯅꯨꯃꯤꯠꯁꯦ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡ ꯌꯥꯝꯅ ꯀꯟꯅ ꯇꯥꯕ ꯅꯨꯃꯤꯠ ꯑꯃꯗꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯌꯥꯝ ꯊꯤꯅ ꯈꯠꯅꯩ꯫ ꯑꯗ ꯀꯥ ꯃꯅꯨꯡꯗ ꯈꯠꯅꯕꯁꯤꯗ ꯌꯨꯝꯗꯣ ꯖꯤꯡꯒꯅ ꯀꯨꯞꯄ ꯑꯣꯏꯕꯒꯤ ꯅꯣꯡꯅꯒ ꯋꯥ ꯋꯥ ꯆꯨꯔꯛꯄꯒꯤ ꯅꯣꯡ ꯃꯈꯣꯟꯗꯨꯅ ꯃꯣꯏꯕꯥꯅꯤ ꯈꯠꯅꯕꯁꯦ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅ ꯇꯥꯗꯕꯖꯥꯠꯅꯤꯀꯣ꯫ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯁꯤ ꯐꯖꯅ ꯐꯨꯏꯀꯣ꯫ ꯍꯥꯏꯗꯤ ꯃꯥꯁꯤ ꯅꯨꯄꯥꯁꯦ ꯁꯥꯎꯔꯒ ꯆꯪꯉꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯈꯔ ꯇꯧꯋꯦ꯫ ꯍꯥꯟꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯁꯨꯝ ꯇꯧꯔꯝꯕꯗꯩ ꯅꯨꯄꯤꯁꯦ ꯑꯍꯥꯟꯕꯗꯗꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩꯀꯣ ꯅꯨꯄꯥꯒꯤ ꯋꯥꯍꯪ ꯑꯗꯩ ꯅꯨꯄꯥꯅ ꯍꯪꯉꯛꯏꯕ ꯉꯥꯡꯉꯛꯏꯕꯁꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗꯤ ꯈꯔ ꯊꯩꯗꯣꯛꯑꯝꯃꯤ, ꯅꯣꯛꯁꯟꯅꯔꯒ ꯈꯨꯝꯃꯝꯃꯦ꯫ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯆꯞꯈꯠꯂꯒ ꯍꯪꯉꯛꯄꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯆꯦꯟꯐꯝ ꯂꯩꯇꯦꯕꯀꯣ꯫ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯑꯉꯥꯡꯁꯦ ꯅꯥꯎꯄꯨꯔꯕꯅꯦꯕ, ꯃꯤꯔꯣꯜꯂꯕꯅꯦꯕ ꯃꯥꯁꯦ꯫ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥꯁꯤꯅ ꯁꯨꯝ ꯍꯪꯒꯠꯂꯛꯄ ꯃꯇꯝꯁꯤꯗ ꯅꯨꯄꯤꯁꯦ ꯆꯦꯟꯐꯝ ꯂꯩꯇꯕꯩ ꯃꯥꯁꯦ ꯄꯥꯎꯈꯨꯝ ꯈꯔ ꯄꯤ꯫ ꯄꯥꯎꯈꯨꯝ ꯈꯔꯁꯦ ꯇꯥꯕ ꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯁꯥꯎꯔꯦ꯫ ꯃꯩ ꯍꯧꯒꯩ ꯁꯥꯎꯔꯒ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯐꯨꯕ ꯍꯧꯔꯛꯑꯦꯕꯀꯣ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ, ꯐꯨꯕꯗ ꯌꯥꯝ ꯈꯨꯐꯨ ꯆꯥꯗꯅ ꯐꯨꯒꯠꯂꯛꯑꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ꯫ ꯊꯥꯖꯟꯅꯤ ꯊꯥꯖꯜꯂꯣꯏ ꯈꯪꯗꯕ ꯃꯤꯒꯤ ꯊꯥꯕ ꯌꯥꯗꯕ ꯖꯒꯥ, ꯅꯥꯕ ꯑꯩꯈꯣꯏꯒꯤ ꯊꯥꯔꯛꯄ ꯖꯒꯥꯗ ꯌꯥꯝꯅ ꯅꯥꯕ ꯖꯒꯥ ꯀꯣ ꯁꯤꯗꯩꯁꯤꯗ ꯊꯥꯖꯤꯜꯂꯛꯑꯦ꯫ ꯑꯗꯨꯒ ꯋꯥ ꯉꯥꯡꯗ꯭ꯔꯁꯨ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯛꯇ ꯕꯛ ꯂꯥꯎꯅ ꯍꯦꯛꯇ ꯊꯥꯖꯤꯜꯂꯛꯄꯤ꯫ ꯅꯨꯄꯤꯁꯤ ꯃꯥꯁꯦ ꯅꯨꯃꯤꯠꯁꯦ ꯌꯥꯝ ꯄꯥꯈꯠꯂꯦ, ꯀꯤꯁꯨ ꯌꯥꯝ ꯀꯤ ꯇꯁꯦꯡꯅ ꯑꯩꯁꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯑꯗꯣꯏꯖꯥꯠꯂꯥ ꯀꯥꯏꯅ ꯈꯟꯖꯕꯗꯣ ꯇꯧꯕꯒꯤꯗꯤ ꯃꯥꯒꯤ ꯃꯔꯥꯟ ꯈꯔ ꯂꯩꯕꯀꯣ꯫ ꯃꯔꯥꯟ ꯈꯔꯁꯤꯅ ꯑꯣꯏꯔꯒ ꯀꯤꯕ ꯑꯃ ꯂꯩꯗꯥꯏꯅꯦ꯫ ꯑꯗ ꯐꯨꯔꯛꯇ꯭ꯔꯁꯨ ꯃꯥꯁꯦ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛꯄꯩ ꯇꯥꯏꯞ ꯇꯧꯕ, ꯐꯨꯔꯛꯇꯧꯗꯕ ꯃꯥꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯑꯗ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯐꯨꯔꯤꯁꯤꯒꯤ ꯃꯔꯝꯁꯦ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯡ ꯊꯛꯇ ꯑꯁꯣꯏꯕ ꯈꯔ ꯂꯩꯈ꯭ꯔꯦꯕ꯫ ꯑꯁꯣꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯂꯨꯍꯣꯡꯉꯛꯇ꯭ꯔꯤꯉꯩꯀꯣ, ꯃꯥꯅ ꯑꯩꯈꯣꯏ ꯂꯩꯁꯥꯔꯤꯉꯩ ꯇꯥꯏꯃꯤꯡꯗ ꯃꯥꯁꯦ ꯅꯨꯄꯥ ꯅꯍꯥ ꯈꯔ ꯂꯣꯏꯅꯔꯛꯑꯦ꯫ ꯅꯨꯄꯥ ꯅꯍꯥ ꯂꯣꯏꯅꯔꯛꯄ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ, ꯃꯃꯥ ꯃꯄꯥꯅ ꯑꯋꯥꯕ ꯈꯪꯍꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯍꯥꯏꯇꯥꯔꯦꯅꯦ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯩ, ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯑꯗꯨꯝꯈꯔ ꯆꯥꯖꯔꯤꯉꯩ ꯃꯇꯝꯗꯗꯤ ꯅꯨꯡꯉꯥꯏꯅ ꯐꯖꯅ ꯂꯩꯔꯛꯑꯦ꯫ ꯁꯤꯗꯒꯤꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯐꯤꯕꯝ ꯆꯥꯔꯛꯇ꯭ꯔꯦꯕꯀꯣ꯫ ꯐꯤꯕꯝ ꯆꯥꯔꯛꯇꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡꯒ ꯑꯣꯏꯔꯤꯉꯩ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ, ꯁꯤꯗ ꯃꯁꯛꯅꯒ ꯇꯛꯈꯠꯇꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯛꯄ ꯇꯥꯏꯃꯤꯡ ꯑꯃ ꯂꯩꯗꯅ, ꯐꯖꯕ ꯇꯥꯏꯃꯤꯡ ꯑꯃ ꯂꯩ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯑꯗꯒꯤ ꯑꯐꯕꯇ ꯈꯟꯊꯗꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯥꯁꯦ ꯈꯔ ꯑꯩꯈꯣꯏ ꯉꯥꯎꯁꯟꯅꯩꯀꯣ ꯅꯨꯄꯤꯁꯦ꯫ ꯀꯃꯥꯏꯅ ꯉꯥꯎꯁꯟꯅꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯑꯃ ꯍꯥꯏꯔꯁꯨ ꯌꯥꯁꯟꯕꯤ, ꯑꯃ ꯍꯥꯏꯔꯁꯨ ꯌꯥꯁꯟꯕꯤ, ꯄꯪꯀꯣꯏꯗ ꯀꯣꯏꯕꯤ ꯇꯧꯋꯦ꯫ ꯑꯗ ꯄꯪꯀꯣꯏꯗ ꯀꯣꯏꯕ ꯇꯧꯕꯁꯤꯗ ꯃꯥꯁꯦ ꯄꯩꯁꯥꯒꯤ ꯃꯟꯊꯥ ꯈꯔ ꯁꯥꯏꯕ꯫ ꯄꯩꯁꯥꯁꯦ ꯅꯨꯄꯤ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦꯅꯦ, ꯑꯩꯁꯦ ꯀꯣꯂꯦꯖꯀꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦꯕꯨ ꯍꯥꯏꯔꯁꯨ, ꯑꯩ ꯗ꯭ꯔꯦꯁ ꯑꯃ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕꯒꯤ ꯑꯣꯏꯔꯁꯨ, ꯑꯗꯨꯒꯤ ꯅꯠꯇꯕ ꯏꯃꯨꯡꯒꯤ ꯃꯟꯊꯥ, ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯒꯤ ꯃꯟꯊꯥꯁꯦ ꯃꯥꯁꯦ ꯁꯥꯕꯁꯤꯗ ꯅꯨꯄꯥꯁꯦ ꯀꯣꯏꯔꯦ꯫ ꯅꯨꯄꯥꯁꯦ ꯀꯣꯏꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯄꯩꯁꯥꯁꯦ ꯊꯦꯡꯗꯣꯛꯄ ꯌꯥꯕ ꯀꯣꯏ꯫ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯒ ꯄꯩꯁాꯈꯔ ꯂꯧꯕ ꯌꯥꯕ, ꯄꯩꯁా ꯈꯔ ꯌꯥꯝꯅ ꯄꯥꯏꯕ, ꯑꯗꯩ ꯄꯩꯁꯥ पाइद्रगसु नुपीद पैसा जब जब थादब मी लेदनको नुपा लेबनी तसेंगना अखोगी पैसा यम पाइरगसु मसागी सेंतोक लंबी लेजरगसु नुपीद सेल यम थाददब अदुगा अखोगी इचम चमना सेंगना हारगा चेकपुसु बोइरो वर्कशॉप पु यावबो ओइरो नोमगी हाते हातेबु अदुम सुबा लेदनको लेबाक सु बोइरो पोलाक सु बोइ ओइरो नुपासे नुपीनेबु हारदी पैसासे जब जब थादब नुपासु लेबा अदा हौजिकी नुपीसे माना लोइनरिबा नुपासे पैसा पाइबा पाइदब थीदी नुपीद पैसा जब जब थादब नुपासे मा याम पामेबा खंगबा मरमदी मा सेल दरकार ओइबनिना सिगी मासे नुपासे लोइनरे दे लोइनरगन मियोइबा हाइबसे खुदोंग चाबा लौनबा ngaktani अदैदुदा नुपाना सेल सेम थादरे मास थादरगा मासी पैसा से लौरगा कोइबा चलुसे मा यारे ममदी पैसा दुनको थाम थाम न पुबा चले कोइबा चले दुगा फत्तब लंबी को लंबी सिदा मोइसे खोंगदारे पापी की लंबी सिदा खोंगदारे अदा ऐसे नुपा मना को तसेंगना नुपी सिना मतमदुदा अस ऐसे नुपा मना खोगी युमा मरी थमग्रबनिना ऐ नुपा स चेलगे काइना हौजिकी नुपी से मासे खंदेबा मसागी इज्जत से मा तसेंगना मतमदुदा कशु लेतना खनबा हाइतारेने दुना नुपा अमगा सुलोइनबा माना मतमदा नुपा लोइनबा से खोगी नुमि निनि खतंग कोइनरमगा तोखिबा नुपासु यावी सिदगी मासे वाखल अमा अदुम लाखिबदि मागी वाखलसे फत्तब्रोमदा सिदि वादना पैसा फंगे हाइबगी माई मकोक्तमा चुगी भाइतारे अदुबु मासु ताइबं मियोइबा कौबनिना मागिसु मागी थमोइगी ओइबा नुसिबा मदि लेजैदनको अदुदोना अरे पोइना थमजगरा अतै साइडता मासे याम थिना लांगबी अदगी नुमिचप युंगी खंगदबी अदि नुमिदांग पुंग तरुकते तारेगासे मासे खंगदबी
ꯆꯠꯁꯤꯕꯨ ꯍꯥꯏꯔꯗꯤ ꯑꯗꯨꯝ ꯆꯠꯄ ꯉꯁꯤꯗꯤ ꯀꯩꯅꯣꯝ ꯆꯠꯂꯨꯁꯤꯒ ꯍꯥꯏꯔ ꯑꯗꯨꯝ ꯆꯠꯄꯤ ꯑꯗꯩ ꯗ꯭ꯔꯦꯁꯅꯀꯣ ꯃꯥ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯗꯦꯠ ꯑꯣꯏꯕ ꯗ꯭ꯔꯦꯁꯀꯥꯁꯦ ꯃꯥ ꯁꯦꯠꯄ ꯆꯥꯕ ꯅꯠꯇꯦ ꯇꯁꯦꯡꯅ ꯁꯦꯀꯂꯦꯟꯗꯩ ꯀꯩꯗꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯌꯣꯟꯕ ꯃꯐꯝ ꯂꯩꯗꯅꯀꯣ ꯁꯤꯗꯒꯤ ꯃꯥꯁꯦ ꯈꯜꯂꯒ ꯃꯇꯠ ꯃꯇꯥꯁꯦ ꯌꯥꯝ ꯁꯦꯠꯂꯦꯕ ꯃꯥꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯃꯥꯁꯦ ꯌꯦꯡꯕꯗ ꯍꯩꯅꯗꯕ ꯅꯨꯡꯁꯤꯗꯕ ꯑꯃ ꯐꯥꯎꯋꯦꯕ ꯉꯥꯡꯕ ꯂꯩꯀꯣ ꯃꯆꯥ ꯃꯁꯨꯁꯤꯡꯒ ꯇꯤꯟꯅꯅꯨ ꯈꯣꯠꯅꯅꯨ ꯀꯥꯏꯅ ꯑꯗꯩ ꯃꯉꯣꯟꯗ ꯑꯇꯝꯅꯅ ꯆꯩꯔꯛꯄ ꯉꯥꯡꯕꯁꯤꯗ ꯍꯦꯟꯃꯜꯂꯦ ꯁꯣꯔꯣꯛꯇꯨꯗ ꯇꯥꯏ ꯑꯉꯥꯡꯅꯤꯅ ꯈꯣꯠꯄꯅꯤ ꯉꯥꯡ ꯃꯤꯒ ꯈꯟꯅ ꯊꯣꯛꯄꯤꯅꯤ ꯃꯇꯝꯗꯨꯗ ꯅꯨꯄꯤꯁꯤꯅꯀꯣ ꯃꯉꯣꯟꯗ ꯀꯜꯂꯛꯇꯅ ꯉꯥꯡꯉꯤꯅꯤ ꯀꯥꯏꯅ ꯈꯟꯖꯔꯨꯕ ꯃꯥꯅꯗꯤ ꯑꯐꯕ ꯋꯥꯈꯜ ꯑꯣꯏꯅ ꯈꯜꯂꯨꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯃꯃꯥ ꯃꯄꯥꯅꯁꯨ ꯀꯌꯥ ꯉꯥꯡꯗꯕꯀꯣ ꯑꯗ ꯃꯄꯥꯗꯤ ꯃꯄꯥꯅꯤ ꯃꯆꯥꯅ ꯂꯥꯡꯉꯤꯕ ꯈꯣꯠꯂꯤꯕꯁꯦ ꯎꯁꯟꯗꯦ ꯎꯁꯟꯕ ꯃꯄꯥꯁꯨ ꯂꯩ ꯍꯧꯖꯤꯛꯀꯤ ꯃꯄꯥꯁꯤꯅ ꯈꯔ ꯎꯁꯟꯗꯕ ꯂꯩꯇ ꯂꯥꯏꯔ ꯊꯤꯅꯕ ꯍꯣꯠꯅꯩꯗ ꯎꯁꯟꯗꯕ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯦ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯃꯥꯁꯤꯅ ꯃꯇꯝ ꯃꯉꯣꯟꯗ ꯉꯥꯡꯉꯤ ꯊꯦꯡꯅ ꯍꯜꯂꯛꯄ ꯈꯣꯠꯂꯛꯄꯗꯁꯨ ꯅꯪ ꯂꯩꯁꯥꯕꯤꯅꯤ ꯃꯧ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯈꯣꯠꯀꯅꯨ ꯐꯠꯇꯦ ꯃꯧꯅ ꯐꯥꯎ ꯊꯦꯡꯅ ꯍꯟꯖꯕꯗ ꯃꯤ ꯁꯥꯎꯅꯔꯤꯅꯤ ꯑꯗꯨꯒ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯉꯥꯡꯕꯁꯦ ꯉꯁꯥꯏꯒꯤ ꯁꯦꯜꯗꯣ ꯑꯗꯨꯝ ꯃꯥꯁꯨ ꯑꯣꯏꯗ ꯄꯥꯗꯕꯗ ꯉꯥꯡꯕ ꯃꯥꯅ ꯃꯃꯥꯗ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯈꯔ ꯄꯤꯁꯜꯂꯒ ꯁꯤꯒꯤ ꯁꯦꯜꯁꯦ ꯉꯥꯏꯔꯛꯄꯗ ꯊꯦꯡꯉꯤꯅꯤ ꯈꯣꯠꯂꯤꯅꯤ ꯀꯥꯏ ꯃꯃꯥꯁꯤꯅ ꯃꯇꯝꯗ ꯈꯪꯖꯅꯗ꯭ꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯁꯦꯡꯅ ꯄꯪꯕꯒꯤ ꯈꯪꯗ꯭ꯔꯤꯔꯥ ꯍꯥꯏꯕꯗꯨꯃꯗꯤ ꯃꯥ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯑꯣꯏꯗꯕꯁꯦ ꯃꯃꯥꯁꯤꯗ ꯉꯥꯡꯉꯒ ꯃꯥꯅ ꯄꯩꯁꯥꯁꯦ ꯃꯃꯥꯗ ꯈꯔ ꯄꯤꯔꯕꯩ ꯃꯃꯥꯁꯨ ꯏꯃꯨꯡꯗꯨꯒꯤ ꯑꯆꯤꯠ ꯑꯀꯣꯝ ꯈꯤꯇ ꯑꯣꯏꯔꯁꯨ ꯃꯦꯟꯅꯔꯕꯅꯤꯅ ꯃꯆꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯥꯁꯦ ꯎꯁꯟꯅꯗꯕꯩ ꯇꯥꯏꯞꯇ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯂꯩꯀꯥꯏꯅ ꯉꯥꯡꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯆꯥꯗꯣ ꯍꯦꯟꯃꯜꯂꯤꯅꯦ ꯂꯝ ꯍꯦꯟꯃꯜꯂꯤ ꯈꯣꯠꯃꯜꯂꯤ ꯀꯥꯏꯅꯒ ꯉꯥꯡꯉꯒꯁꯨ ꯃꯥꯅ ꯀꯟꯈꯠꯄꯤ ꯑꯃ ꯂꯩꯇꯥꯏ ꯂꯥꯡꯖꯁꯅꯨ ꯂꯩꯁꯥꯔꯤꯉꯩꯗ ꯂꯥꯡꯖꯕ ꯅꯠꯇꯅ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯒ ꯂꯥꯡ ꯌꯥꯄꯣꯠꯇꯦ ꯀꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯅ ꯉꯥꯡꯅꯕꯁꯨ ꯇꯟꯕꯤ ꯑꯃ ꯂꯩꯗꯥꯏꯅꯦꯀꯣ ꯍꯌꯦꯡ ꯁꯣꯏꯔꯀꯥꯟꯗ ꯌꯦꯡꯉꯨ ꯀꯥꯟ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯩ ꯑꯗ ꯃꯥꯅ ꯃꯔꯛꯁꯦ ꯅꯨꯄꯥ ꯑꯃ ꯈꯪꯅꯩ ꯅꯨꯄꯥꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯩꯀꯣ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯊꯕꯛ ꯇꯧꯋꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯅꯨꯄꯥꯁꯦ BDF ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗ ꯌꯦꯡꯕꯗꯗꯤ ꯑꯗꯨꯝ ꯄꯣꯁ ꯇꯥꯕꯗꯣꯀꯣ ꯑꯗ ꯑꯍꯥꯟꯕꯗ ꯅꯨꯄꯥꯁꯤꯅ ꯃꯥꯁꯦ BDFꯅꯦ ꯍꯥꯏꯗꯣꯛꯇꯦꯕ ꯀꯣꯟꯁꯇꯦꯕꯜꯅꯦꯅ ꯈꯨꯝꯕꯖꯥꯠꯅꯤꯗ BDFꯅꯦ ꯈꯨꯝꯕꯗꯤ ꯑꯗꯨꯝ ꯈꯔ ꯏꯀꯥꯏꯕꯒ ꯑꯩ ꯀꯣꯟꯁꯇꯦꯕꯜꯅꯦ ꯁꯨꯃꯥꯏꯅ ꯍꯥꯏꯔꯒ ꯀꯣꯏꯅꯔꯤ ꯅꯨꯄꯥꯁꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯃꯥꯁꯦ ꯅꯞꯄꯒ ꯆꯠꯂꯦꯀꯣ ꯑꯗ ꯌꯥꯝ ꯅꯨꯡꯁꯤꯅꯩ ꯑꯗꯩ ꯅꯨꯄꯥꯁꯦ ꯄꯩꯁꯥꯁꯦ ꯃꯉꯣꯟꯗ ꯑꯗꯨꯝ ꯂꯣꯏꯅ ꯊꯥꯗꯩ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯅ ꯀꯩꯅꯣꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗ ꯊꯤꯜꯂꯛꯄꯤ ꯑꯗꯩ ꯃꯔꯨꯞ ꯄꯩꯁꯥ ꯊꯥꯡꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯦꯛꯇ ꯄꯤꯔꯛꯄꯤ ꯑꯗꯩ ꯀꯣꯏꯕꯁꯤꯅ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯏꯃꯤꯡꯁꯦ ꯂꯣꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯐ ꯂꯩꯕ ꯇꯥꯏꯃꯤꯡ ꯂꯩꯗꯅ ꯁꯤꯗ ꯂꯥꯛꯑꯒ ꯏꯕꯥꯅꯤꯁꯦ ꯀꯣꯏꯕ ꯆꯠꯄ ꯑꯗꯩ ꯀꯣꯏꯕ ꯆꯠꯄꯗ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯌꯦꯕ ꯏꯕꯥꯅꯤ ꯏꯃꯥꯟꯅꯕꯣꯏꯗ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯈꯣꯠꯂꯨꯁꯤ ꯅꯪꯅ ꯅꯌꯨꯝꯗꯒꯤ ꯍꯥꯏꯔꯒ ꯊꯣꯛꯂꯛꯑꯣ ꯏꯕꯥꯅꯤ ꯑꯍꯤꯡ ꯂꯦꯛꯎꯁꯤ ꯁꯤꯅꯤ ꯅꯨꯄꯤꯁꯦ ꯈꯤꯇꯪ ꯈꯧꯇꯛꯇꯤ ꯆꯥꯈꯤ ꯃꯇꯝꯗ ꯋꯥꯍꯩꯗꯨꯗ ꯑꯗꯨꯅ ꯈꯧꯇꯛ ꯆꯥꯏ ꯍꯥꯏꯕꯗꯤ ꯃꯥꯅ ꯌꯥꯔꯔꯣꯏꯒꯦꯅ ꯃꯇꯝꯗ ꯁꯨꯀꯟ ꯈꯟꯈꯤꯗꯦꯕ ꯌꯥꯒꯦ ꯀꯥꯏꯅꯒ ꯈꯟꯕꯗꯨꯅ ꯃꯃꯥꯗ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯈꯣꯠꯁꯤꯒꯦꯅ ꯃꯥꯁꯦ ꯈꯟꯕ ꯌꯥꯕ ꯈꯜꯂ ꯃꯥꯅ ꯃꯃꯥꯟꯅꯕꯤ ꯍꯣꯏꯗ ꯃꯥꯁꯦ ꯆꯠꯇꯣꯏꯅꯤ ꯑꯍꯤꯡ ꯂꯦꯛꯎꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ ꯍꯥꯏ ꯃꯃꯥꯁꯦ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦꯀꯣ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥꯁꯦ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯆꯠꯀꯅꯨ ꯈꯣꯠꯀꯅꯨꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯇꯛꯃꯟꯕꯗꯒꯤ ꯌꯥꯔꯦ ꯑꯗ ꯌꯥꯕꯗꯒꯤ ꯅꯨꯄꯤꯁꯦ ꯊꯣꯛꯂꯛꯑꯦꯀꯣ ꯊꯣꯛꯂꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯁꯤꯗ ꯊꯧꯔꯒ ꯆꯠꯂꯒ ꯃꯣꯏꯁꯦ ꯂꯝꯍꯥꯡ ꯑꯃꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏ ꯃꯤꯒ ꯌꯥꯝꯅ ꯄꯥꯛꯅ ꯇꯥꯟꯗꯕ ꯃꯤꯅ ꯈꯪꯅꯗꯕ ꯑꯩꯈꯣꯏ ꯁꯪ ꯂꯩꯗꯅ ꯁꯪꯇꯞꯀ ꯂꯩꯕꯗꯣꯀꯣ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯁꯦ ꯃꯐꯝꯗꯨꯗ ꯄꯨꯔꯛꯑꯒ ꯑꯍꯤꯡꯗꯨꯃ ꯂꯦꯜꯂꯦ ꯍꯧꯖꯤꯛꯀꯤ BDF ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯤꯅꯀꯣ ꯅꯨꯄꯤꯁꯦ ꯁꯤꯗ ꯑꯍꯤꯡ ꯑꯃ ꯄꯨꯔꯥ ꯂꯩꯃꯤꯟꯅꯔꯀꯥꯟꯁꯤꯗ ꯅꯣꯡꯉꯥꯜꯂꯒ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄ ꯅꯣꯡ ꯄꯨꯔꯥ ꯉꯥꯜꯂꯛꯇ꯭ꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯃꯣꯏꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕꯀꯣ ꯑꯗꯍꯜꯂꯛꯑꯒ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯆꯪꯍꯧꯔꯦ ꯅꯨꯄꯥꯁꯨ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯛꯑꯦ ꯅꯨꯡꯁꯤꯅꯔꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯦ ꯈꯔ ꯂꯩꯔꯒ ꯐꯣꯟꯁꯤꯗ ꯍꯧꯖꯤꯛꯇꯤ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯑꯗꯨꯝ ꯃꯥꯏ ꯅꯨꯄꯤꯗꯨꯅ ꯐꯣꯟꯗ ꯀꯩꯗ ꯐꯥꯛꯄꯗ ꯑꯗꯨꯝ ꯊꯦꯡꯅꯕ ꯍꯥꯏꯗꯤ ꯅꯝꯕꯔꯗꯣ ꯑꯗꯨꯝ ꯈꯪꯕ ꯑꯣꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯥꯁꯦ ꯍꯥꯟꯅꯗꯩꯁꯨ ꯈꯔ ꯆꯀꯠ ꯇꯧꯕ ꯅꯨꯄꯥ ꯑꯣꯏꯕꯖꯥꯠꯅꯤꯗ ꯅꯨꯄꯤꯁꯤꯅ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯦ ꯀꯣ ꯃꯥꯁꯦ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯨꯄꯥꯅꯤ ꯌꯥꯝ ꯐꯖꯅꯒ ꯍꯥꯏꯖꯔꯛꯄꯗꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯁꯤꯗ ꯂꯩꯔꯛꯀꯦ ꯈꯟꯒꯅꯨ ꯈꯣꯠꯀꯅꯨꯅ ꯑꯗꯩ ꯅꯨꯄꯤ ꯃꯁꯦꯅꯤ ꯃꯥꯁꯦ ꯃꯇꯝꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯈꯤꯀꯣ ꯇꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯗꯤ ꯂꯥꯟꯖꯔꯤꯅꯤ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯑꯃꯗꯨꯅ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯂꯩꯔꯕꯅꯤ ꯃꯆꯥ ꯂꯩꯔꯕꯅꯤ ꯅꯪ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯎ ꯅꯨꯡꯁꯤꯅꯒꯅꯨ ꯈꯣꯠꯀꯅꯨ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯅ ꯐꯖꯅ ꯏꯔꯦꯅ ꯈꯨꯝꯍꯧꯗꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯩꯗꯤ ꯑꯗꯨ ꯈꯪꯗꯦ ꯁꯥꯎꯒꯅꯨ ꯈꯣꯠꯀꯅꯨ ꯏꯅꯝꯃ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯐꯖꯅ ꯊꯦꯡꯒꯗꯕꯁꯦ ꯃꯥꯅ ꯍꯦꯛꯇ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯃꯤꯒꯤ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯍꯥꯏꯔꯨꯕ ꯋꯥ ꯀꯃꯥꯏꯅ ꯍꯥꯏꯒꯦꯗ ꯃꯥꯅ ꯅꯨꯄꯥꯗꯨꯅ ꯅꯪꯁꯦ ꯄꯥꯝꯕꯤꯗꯗꯅ ꯑꯩ ꯀꯣꯏꯔꯤꯅꯤ ꯈꯣꯠꯂꯤꯅꯤ ꯅꯁꯛꯇꯨꯒ ꯀꯥꯏ ꯃꯥꯁꯦ ꯋꯥꯍꯩ ꯐꯖꯗꯕ ꯈꯔꯗꯤ
ꯁꯤꯗꯗꯤ ꯂꯣꯏꯅ ꯄꯟꯕꯤꯔꯛꯇ꯭ꯔꯦꯗ ꯋꯥꯔꯤ ꯐꯖꯗꯕ ꯃꯤꯒꯤ ꯊꯃꯣꯏꯁꯦ ꯅꯥꯕ ꯋꯥꯍꯩꯁꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯒ ꯀꯣꯏꯅꯔꯤꯕꯀꯣ ꯇꯁꯦ ꯑꯍꯤꯡ ꯂꯦꯛꯎꯔꯤꯕ BDFꯀꯤ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯅꯨꯄꯤꯁꯤꯗ ꯃꯥꯅ ꯋꯥꯁꯦ ꯈꯔ ꯉꯥꯡꯈ꯭ꯔꯦꯕꯀꯣ ꯑꯗ BDF ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯀꯣꯟꯁꯇꯦꯕꯜꯅꯤ ꯍꯥꯏꯖꯤꯟꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯥꯁꯦ ꯌꯥꯝ ꯀꯞꯈꯤ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯄꯥꯞ ꯄꯨꯔꯛꯀꯅꯤ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯦꯟꯃꯜꯂꯤ ꯈꯣꯠꯃꯜꯂꯤꯅꯗꯤ ꯃꯥꯁꯦ ꯍꯥꯏꯔꯝꯕꯗꯒꯤ ꯄꯥꯎ ꯈꯔ ꯐꯥꯎꯅꯀꯣ ꯑꯗꯩ ꯃꯇꯝꯁꯦ ꯑꯅꯝ ꯀꯜꯂꯤꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯁꯦ ꯑꯗꯨꯝ ꯄꯥꯏꯕꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯁꯨ ꯃꯉꯣꯟꯗ ꯃꯇꯝꯗꯨꯗ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯃꯉꯣꯟꯗ ꯑꯐꯕ ꯇꯥꯛꯄꯤꯅꯕ ꯂꯩꯇꯕꯒꯤꯅꯤ ꯈꯪꯗꯦ ꯃꯥꯅ ꯃꯇꯝꯗꯨꯗ ꯉꯥꯎꯈꯠꯂꯛꯄ ꯑꯩꯈꯣꯏꯒꯤ ꯁꯥꯒꯠꯂꯛꯄ ꯁꯥꯒꯠꯂꯛꯄ ꯉꯥꯎꯈꯠꯂꯛꯄ ꯐꯠꯇꯕꯅ ꯌꯣꯝꯃꯛꯄ ꯑꯗꯨꯒꯤꯅꯤ ꯈꯪꯗꯦ ꯃꯥꯅꯒ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯦꯟꯅꯕꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯊꯤꯕ ꯑꯣꯏꯔꯁꯨ ꯃꯥꯏ ꯅꯨꯄꯤꯗꯣ ꯄꯥꯝꯕꯤꯗꯗꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯔꯕꯅꯦ ꯑꯩꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯅꯦ ꯑꯗꯨꯅ ꯂꯦꯟꯅꯒꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥꯒ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯐꯣꯟ ꯑꯁꯦ ꯑꯗꯨꯝ ꯄꯥꯏꯕꯤ ꯑꯗꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯥꯏꯔꯁꯨ ꯗꯗꯥ ꯂꯩꯇ꯭ꯔꯣ ꯀꯥꯏꯅ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯍꯦꯟꯖꯜꯂꯨꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯃꯥꯁꯦ ꯈꯔ ꯇꯧꯋꯦ ꯑꯗꯣ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯦ ꯀꯣꯏꯅꯔꯦ ꯅꯨꯡꯁꯤꯅꯔꯦ ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯖꯗꯕꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯈꯔ ꯑꯃꯨꯛ ꯂꯥꯞꯅꯔꯛꯑꯦ ꯃꯣꯏ ꯑꯅꯤꯁꯦ ꯅꯨꯄꯥꯁꯤꯅ ꯈꯔ ꯂꯥꯞꯊꯣꯛ ꯅꯨꯄꯤꯁꯤꯅ ꯈꯔ ꯂꯥꯞꯊꯣꯛ ꯑꯗꯩ ꯅꯨꯄꯤꯁꯤꯅꯁꯨ ꯃꯇꯝꯗ ꯅꯨꯄꯥꯁꯦ ꯑꯎꯕ ꯀꯣꯏꯕ ꯁꯦꯜ ꯈꯔ ꯊꯥꯗꯔꯛꯄ ꯅꯨꯄꯥꯕꯨ ꯑꯣꯏꯔꯗꯤ ꯍꯦꯛꯇ ꯀꯣꯏꯕꯁꯤꯗ ꯁꯥꯎꯅꯕ ꯉꯥꯡꯅꯕꯗ ꯑꯣꯏꯔꯁꯨ ꯅꯨꯄꯥꯕꯨ ꯅꯊꯟꯗꯔꯣ ꯈꯣꯠꯄ꯭ꯔꯣ ꯀꯥꯏꯅꯒ ꯍꯦꯛꯇ ꯈꯜꯂꯒ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯀꯥꯏꯅꯈ꯭ꯔꯦꯀꯣ ꯑꯗꯩ ꯍꯧꯖꯤꯛꯀꯤ BDF ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯈꯔ ꯉꯝꯃꯦ ꯅꯨꯄꯥꯗꯨꯁꯨ ꯑꯩꯁꯦ ꯅꯨꯄꯤ ꯊꯤꯔꯕꯅꯤ ꯑꯩꯅ ꯃꯤꯒꯤ ꯃꯆꯥ ꯂꯩꯁꯥꯕꯤꯁꯦ ꯃꯥꯡꯍꯟꯕꯤꯔꯕꯅꯤꯀꯣ ꯀꯥꯏꯅ ꯈꯟꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯐꯠꯇꯕ ꯑꯅꯤ ꯃꯥꯟꯅꯩꯌꯦ ꯑꯗꯣꯀꯣ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯑꯗꯣ ꯑꯗꯒꯤ ꯃꯆꯤꯟꯒꯁꯦ ꯊꯤꯔꯒ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯒ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅꯕꯨ ꯑꯩꯅ ꯄꯨꯕꯗ ꯅꯪ ꯌꯥꯔꯤꯗꯨꯅꯤ ꯄꯩꯁꯥ ꯈꯔꯒꯤꯅꯤ ꯄꯩꯁꯥ ꯀꯌꯥꯝ ꯄꯥꯝꯒꯦ ꯅꯃꯥꯏꯗ ꯄꯩꯁꯥ ꯂꯪꯁꯤꯜꯂꯨꯔꯣ ꯀꯥꯏ ꯑꯗꯨꯝ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯁꯥꯎꯅꯔ ꯈꯣꯠꯅꯔꯒ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯩꯔꯒꯅ ꯍꯦꯛ ꯐꯔꯀꯥꯟꯗꯅ ꯍꯦꯛ ꯑꯗꯨꯝ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯑꯗꯨꯝ ꯆꯠꯄ ꯑꯗꯩ ꯁꯨꯃꯥꯏꯅ ꯂꯣꯏꯅꯔꯝꯃꯒ ꯀꯥꯏꯅꯔꯦꯅ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯅꯨꯄꯥꯁꯦ ꯄꯪꯀꯣꯏꯗ ꯀꯣꯏ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯄꯪꯌꯥꯗ ꯌꯥꯏ ꯑꯗꯩ ꯌꯥꯔꯒꯁꯨ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯑꯣꯏꯔꯒꯁꯨ ꯅꯨꯄꯥꯁꯤꯅ ꯀꯥꯏꯗ ꯈꯪꯅꯒꯦꯗ FBꯗ ꯈꯔ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤꯒ ꯂꯣꯏꯅꯕ ꯈꯣꯠꯅꯕꯗ ꯃꯃꯥꯟꯅꯕꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯀꯥꯕꯛ ꯁꯥꯕꯛ ꯈꯪꯅꯈꯤꯕꯁꯨ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯁꯦ ꯌꯥꯝꯅ ꯊꯥꯞꯄꯤ ꯍꯥꯏꯀꯣ ꯂꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯞꯄꯖꯥꯠꯅꯤ ꯅꯨꯄꯥꯁꯦ ꯍꯟꯗꯛꯀꯤꯁꯤꯅꯀꯣ JCB ꯊꯧꯕ ꯑꯣꯏꯕꯖꯥꯠꯅꯤ ꯌꯦꯡꯕꯗ ꯃꯁꯛ ꯐꯖꯗꯦ ꯑꯗꯨ ꯃꯤꯒꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯑꯒ ꯀꯨꯆꯨ ꯃꯨꯔꯒꯀꯣ ꯑꯩꯈꯣꯏ ꯐꯖꯕꯝ ꯈꯪꯗꯕꯤ ꯃꯁꯛꯇ ꯐꯖꯕꯝ ꯈꯪꯗꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯒꯦ ꯍꯥꯏꯕ ꯀꯥꯟꯁꯤꯗ ꯃꯣꯏꯔꯣꯝꯗ JCBꯒꯤ ꯑꯩꯈꯣꯏꯒꯤ ꯀꯣꯏꯄ ꯂꯥꯛꯄꯁꯤꯗ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯏꯔꯥꯡꯗꯣ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯕꯅꯤꯅ ꯌꯦꯡꯕꯗꯁꯨ ꯅꯨꯄꯤꯁꯦ ꯃꯃꯥꯏ ꯃꯃꯤꯠꯇ ꯌꯥꯝꯅ ꯀꯦꯁꯜꯂꯒꯁꯨ ꯍꯦꯛ ꯌꯦꯡꯕꯗ ꯍꯥꯏꯅꯤꯡꯕ ꯁꯛꯇꯥ ꯇꯥꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗ ꯍꯧꯖꯤꯛꯀꯤ JCB ꯗ꯭राꯏꯚꯔꯁꯦ ꯁꯤꯅꯁꯨ ꯗꯥꯎ ꯌꯦꯡꯕ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯃꯔꯥꯏꯕꯛ ꯌꯦꯡꯉꯤꯔ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯣꯟ ꯅꯝꯕꯔꯁꯦ ꯂꯧꯅꯔꯒ ꯈꯪꯅꯈꯤꯕꯅꯤ ꯅꯨꯡꯁꯤꯅꯕꯗ JCB ꯗ꯭राꯏꯚꯔꯁꯦ ꯃꯣꯏꯗꯤ ꯂꯝꯁꯦ ꯑꯗꯨꯝ ꯑꯊꯥꯞꯄꯁꯦ ꯆꯠꯀꯜꯂꯤꯗꯅ ꯈꯪꯒꯜꯂꯤꯗꯅꯀꯣ ꯌꯥꯝꯅ ꯊꯥꯞꯅ ꯀꯣꯏꯕ ꯄꯨꯏ ꯆꯍꯤꯁꯦ ꯌꯦꯡꯅꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯦ ꯃꯥꯅꯕꯨ ꯈꯔ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯌꯦꯡꯕꯗ ꯑꯉꯥꯡꯁꯨ ꯃꯥꯜꯂꯦ ꯅꯨꯄꯥꯁꯦ ꯁꯤꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯦꯀꯣ ꯑꯗ ꯍꯧꯖꯤꯛꯀꯤ JCB ꯗ꯭राꯏꯚꯔ ꯑꯣꯏꯔꯤꯕ ꯅꯨꯄꯥꯁꯦ ꯁꯤꯁꯤꯗꯤ ꯌꯥꯝ ꯐꯩꯌꯦꯕ ꯇꯁꯦꯡꯅ ꯃꯥꯕꯨ ꯂꯧꯖꯒꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯦꯜꯁꯦ ꯊꯥꯗꯔꯛꯄꯅꯦꯕꯀꯣ ꯑꯗꯩ ꯄꯩꯁꯥꯒꯁꯦ ꯃꯌꯥꯝ ꯄꯤꯗꯅ ꯈꯣꯠꯇꯅ ꯑꯗꯒꯤ ꯐꯣꯟ ꯋꯦꯇꯤꯡ ꯂꯩꯕ ꯈꯣꯠꯄꯁꯦ ꯃꯥ ꯌꯥꯝ ꯁꯥꯎꯋꯦꯀꯣ ꯅꯨꯄꯥꯁꯤꯅ ꯌꯥꯝ ꯁꯥꯎꯋꯦ ꯑꯗꯩ ꯃꯣꯏꯕꯥꯅꯤꯁꯨ ꯑꯗꯨꯝ ꯑꯔꯣꯟꯕ ꯃꯔꯤꯁꯦ ꯊꯝꯃꯤꯀꯣ ꯐꯠꯇꯕ ꯂꯤꯆꯠꯁꯦ ꯑꯗꯨꯝ ꯊꯝꯃꯦꯕ ꯅꯨꯄꯤꯁꯤ ꯃꯉꯣꯟda ꯃꯇꯝꯗ ꯀꯩꯝ ꯕꯦꯔꯥꯕꯦꯔꯤ ꯂꯩꯇꯕꯤꯗꯣ ꯑꯣꯏ ꯐꯖꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯂꯝꯆꯠ ꯅꯥꯏꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯕ ꯃꯇꯝꯗꯨꯗꯀꯣ ꯅꯨꯄꯥꯁꯤꯅ ꯆꯠꯁꯦ ꯍꯥꯏꯔꯤꯉꯩ ꯑꯗꯨꯝ ꯆꯠꯄꯤ ꯊꯥꯞꯅ ꯆꯠꯁꯦ ꯍꯥꯏꯔꯤꯉꯩ ꯑꯗꯨꯝ ꯆꯠꯄꯤ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯔꯤꯉꯩ ꯑꯗꯨꯝ ꯄꯪꯆꯠꯇ ꯆꯠꯄ ꯅꯨꯄꯤ ꯑꯣꯏꯌꯦꯕ ꯃꯥꯁꯦ ꯑꯗꯩ ꯆꯠꯄꯗꯤ JCB ꯗ꯭राꯏꯚꯔꯁꯤꯒ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯇꯣꯏꯅ ꯉꯁꯥꯏꯒꯤ BDF ꯅꯨꯄꯥ ꯑꯃ ꯀꯣꯏꯔꯝꯃꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯆꯠꯄꯗꯤ ꯆꯠꯇꯦꯕ ꯉꯁꯥꯏꯒꯤ ꯃꯥꯗꯤ JCBꯒꯤ ꯗ꯭राꯏꯚꯔ ꯑꯣꯏꯕꯅꯤꯅ ꯊꯕꯛꯇꯣ ꯆꯤꯟꯕꯖꯥꯠꯅꯤ ꯑꯗ ꯐꯣꯟꯁꯦ ꯍꯦꯛ ꯊꯕꯛ ꯂꯣꯏꯕꯒ ꯑꯗꯨꯝ ꯇꯧꯖꯔꯛꯇꯣꯏꯅꯤ ꯍꯧꯖꯤꯛꯀꯤ JCB ꯗ꯭राꯏꯚꯔꯁꯤꯗꯤꯀꯣ ꯑꯗꯒꯤ ꯆꯦꯜꯂꯁꯨ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯗ ꯂꯩꯔꯁꯤ ꯆꯦꯜꯂꯁꯨ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯋꯥꯁꯦ ꯍꯥꯏꯖꯩꯌꯦ ꯄꯩꯁꯥꯁꯦ ꯑꯔꯣꯏꯕꯗꯤ ꯊꯥꯗꯔꯝꯃꯤꯁꯦ ꯄꯩꯁꯥꯁꯦ ꯇꯁꯦꯡꯅ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯗꯨꯗ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅꯀꯣ ꯅꯨꯄꯥꯗꯨ ꯂꯧꯔꯤꯁꯦ ꯐꯩꯅꯥꯝ ꯌꯥꯝꯃꯤ ꯍꯥꯏ ꯂꯨꯄꯥ ꯂꯤꯁꯤꯡ ꯆꯥꯎꯔꯥꯛꯅ ꯄꯥꯕꯗꯣ 30,000ꯃꯨꯛꯀꯤ ꯃꯌꯥꯃꯨꯛꯇꯤ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯑꯆꯥꯄꯣꯠꯇꯩ ꯀꯩꯗꯒꯤ ꯆꯥꯅꯤꯡꯕ ꯑꯦꯟꯁꯥꯡ ꯑꯊꯣꯡꯕꯗꯩ ꯀꯩꯗꯒꯤꯁꯦ ꯌꯥꯝ ꯄꯤꯔꯛꯄ ꯖꯥꯠꯅꯤꯗ ꯑꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤꯅ ꯃꯥꯅ ꯅꯨꯄꯥꯁꯦ ꯈꯔ
ꯄꯥꯝꯗꯕ ꯍꯥꯏꯗꯤ ꯃꯤꯒ ꯄꯤꯛꯑꯒ ꯀꯨꯆꯨꯒ ꯃꯨꯔꯒ ꯃꯁꯛ ꯈꯤꯇꯪ ꯊꯤꯕꯗꯣ ꯄꯥꯝꯖꯗꯕꯀꯣ ꯂꯣꯏꯅꯅꯤꯡꯗꯕ ꯑꯃ ꯐꯥꯎꯔꯛꯄꯗꯣ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯂꯩꯔꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯎꯠꯁꯜꯂꯛꯑꯒꯁꯨ ꯅꯨꯄꯤ ꯑꯣꯏꯔꯣ ꯅꯨꯄꯥ ꯑꯣꯏꯔꯣ ꯈꯔ ꯂꯥꯏꯊꯣꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯃꯥꯁꯦ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯃꯥ ꯃꯁꯥꯅ ꯅꯨꯄꯥꯁꯤꯗ ꯀꯌꯥ ꯏꯟꯇꯔꯦꯁ ꯂꯩꯔꯛꯇꯕꯒꯤ ꯇꯥꯏꯞꯇ ꯇꯧꯗꯦ ꯃꯥꯁꯨ ꯂꯣꯏꯅꯕ ꯇꯜꯂꯦ ꯑꯁꯤꯒꯤ ꯇꯥꯡꯀꯛꯁꯤꯗ ꯃꯥꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯃꯥꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯝꯃꯦꯕꯀꯣ ꯖꯦꯁꯤꯕꯤ ꯗ꯭ꯔꯥꯏꯚꯔꯁꯦ ꯑꯗꯨꯝ ꯂꯣꯏꯅꯔꯀꯥꯟꯁꯤꯗ ꯅꯨꯄꯥꯁꯦ ꯑꯃꯃꯨꯛ ꯀꯣꯏꯅꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯉꯁꯥꯏꯒꯤ ꯐꯣꯟꯗꯨꯗꯤ 2-3 ꯄꯥꯏꯕ ꯅꯠꯇꯕꯅꯤ나 ꯐꯣꯟ ꯑꯃꯈꯛꯇ ꯅꯨꯄꯥ 3-4 ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯏꯁꯦ ꯑꯣꯏꯗꯕꯁꯨ ꯃꯥꯅ ꯃꯇꯝꯗ ꯉꯥꯡꯕꯁꯤ ꯄꯉꯥꯡꯗ ꯉꯥꯡꯕꯤꯅꯤ ꯑꯣꯏꯗꯕꯁꯦ ꯋꯥꯁꯛꯄ ꯀꯥꯏꯁꯦ ꯄꯪꯋꯥꯗ ꯋꯥꯁꯛꯑꯦ ꯍꯥꯏ ꯚꯥꯞ ꯃꯦꯜ ꯑꯃ ꯇꯥꯖꯗꯦꯕ ꯃꯥ ꯃꯁꯥꯅ ꯃꯁꯥꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯅꯨꯄꯤꯁꯦ ꯑꯗꯒꯤ ꯃꯣꯏꯒꯤ ꯏꯃꯨꯡꯁꯤꯗꯅ ꯀꯃꯥꯏꯅ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯁꯤ ꯏꯃꯨꯡꯁꯦ ꯃꯣꯏ ꯏꯃꯨꯡꯗ ꯃꯥꯅ ꯄꯩꯁꯥꯁꯦ ꯄꯤꯁꯜꯂꯁꯨ ꯍꯦꯛꯇ ꯂꯣꯏꯅꯃꯛꯇꯤ ꯃꯥ ꯄꯤꯁꯟꯗꯦ ꯑꯗꯩ ꯃꯥꯁꯦ ꯁꯦꯠꯄ ꯆꯥꯕꯁꯦ ꯉꯁꯥꯏꯒꯤ ꯁꯦꯀꯦꯟ ꯍꯦꯟꯒ ꯁꯦꯠꯂꯝꯕꯗꯒꯤ ꯃꯥꯁꯦ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯈꯨꯠꯇ ꯃꯥ ꯀꯣꯏꯅꯔꯤꯕ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯁꯦꯜꯁꯦ ꯊꯥꯗꯔꯛꯑꯕꯅꯤꯅ ꯃꯥꯁꯦ ꯆꯥꯅꯤꯡ ꯆꯥꯊꯣꯛꯄꯤ ꯑꯗꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯟꯕ ꯑꯣꯏꯔꯁꯨ ꯃꯥꯅ ꯍꯦꯛ 500 1,000 ꯉꯝꯊꯣꯛꯄꯤꯁꯦ ꯃꯥꯅ ꯍꯦꯛ ꯇꯧꯋꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯗꯣ ꯃꯥ ꯃꯁꯥꯗ ꯑꯁꯤꯁꯤꯅ ꯑꯩ ꯀꯩꯅꯣꯃꯗꯤ ꯂꯩꯁꯜꯍꯧꯒꯦꯗ ꯀꯩꯅꯣꯃꯗꯤ ꯁꯦꯝꯄꯨꯗꯕꯨ ꯍꯥꯞꯆꯤꯟꯒꯦꯗ ꯀꯥꯏꯅ ꯈꯟꯕꯗꯣ ꯃꯥꯁꯦ ꯃꯇꯝꯗ ꯈꯟꯗꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯁ ꯑꯩ ꯉꯝꯒꯦꯅꯦ ꯈꯣꯠꯀꯦ ꯑꯆꯥꯄꯣꯠꯇ ꯆꯥꯔꯁꯨ ꯃꯥꯅ ꯍꯦꯛꯇ ꯄꯨꯊꯣꯛꯄꯤꯀꯣ ꯑꯗꯩ ꯌꯥꯝꯅ ꯒꯠꯁ ꯇꯧꯕꯩ ꯇꯥꯏꯞꯇ ꯃꯥꯁꯦ ꯇꯧꯋꯦ ꯍꯥꯏꯗꯤ ꯋꯥꯗꯅ ꯄꯩꯁꯥꯗꯣ ꯇꯥꯜꯂꯕꯅꯤꯅ ꯑꯁ ꯑꯃ ꯅꯠꯇ꯭ꯔꯁꯨ ꯑꯃꯗꯤ ꯂꯧꯕ ꯌꯥꯕꯁꯤꯕꯣ ꯀꯥꯏꯅꯒ ꯈꯟꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅꯁꯨ ꯃꯥꯒ ꯂꯥꯛꯑꯗꯤ ꯀꯩꯅꯣꯝ ꯆꯥꯕ ꯌꯥꯔꯦ ꯀꯥꯏꯅ ꯈꯟꯕꯗꯣꯀꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯩ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯃꯊꯪ ꯁꯨꯝ ꯀꯣꯏꯔꯛꯑꯦꯀꯣ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯁꯨ ꯊꯦꯡꯅꯩ ꯌꯥꯝꯅ ꯐꯕ ꯍꯥꯏꯔꯒ ꯌꯥꯝꯅ ꯐꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯁꯦ ꯃꯁꯛ ꯁꯨꯅ ꯎꯅꯈꯤꯗꯦ ꯑꯃꯨꯛꯇ ꯐꯥꯎ ꯎꯅꯈꯤꯗꯦꯕ ꯁꯤꯅ ꯀꯃꯥꯏꯅ ꯈꯪꯅꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ FBꯗ ꯈꯪꯅꯕꯖꯥꯠꯅꯤ FBꯗ ꯈꯪꯅꯔꯦ ꯃꯦꯁꯦꯁ ꯊꯥꯅꯔꯦꯀꯣ ꯌꯦꯡꯕꯗ ꯌꯥꯝ ꯄꯣꯁ ꯇꯥꯏ ꯅꯨꯄꯥꯁꯦ ꯃꯥꯒꯤꯀꯣ ꯑꯗꯨ ꯌꯦꯡꯕꯗ ꯌꯥꯝ ꯄꯣꯁ ꯇꯥꯕꯗꯣ ꯐꯣꯇꯣ ꯀꯩꯀꯥ ꯑꯞꯂꯣꯗ ꯇꯧꯕ ꯈꯣꯠꯄ FBꯗ ꯑꯞꯂꯣꯗ ꯀꯩꯀꯥ ꯇꯧꯕ ꯁ꯭ꯇꯣꯔꯤ ꯀꯩꯀꯥ ꯊꯝꯕꯁꯦ ꯃꯥꯁꯦ ꯎꯕꯁꯤꯗ ꯃꯥꯅ ꯌꯥꯝ ꯉꯥꯎꯖꯕ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯑꯣꯏꯕꯗꯣ ꯑꯗꯣ ꯄꯥꯝꯖꯔꯨꯕ ꯑꯣꯏꯕꯒꯤ ꯃꯥꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯅꯔꯒꯀꯣ ꯃꯇꯝꯗꯨꯒꯤ ꯖꯁ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯑꯍꯥꯟꯕꯒꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯌꯦ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯍꯥꯏꯅꯗꯦ ꯏꯃꯥꯟꯅꯕ ꯁꯨꯝ ꯆꯝꯅ ꯂꯣꯏꯅꯁꯦ ꯆꯝꯅ ꯇꯤꯟꯅꯁꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯝ ꯀꯣꯏꯅꯔꯛꯈꯤꯕ ꯉꯥꯛꯇꯅꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯆꯝꯅ ꯇꯤꯟꯅꯁꯦ ꯆꯝꯅ ꯂꯣꯏꯅꯁꯦ ꯍꯥꯏꯕꯗꯒꯤ ꯈꯪꯅꯔꯒ ꯋꯥꯔꯤꯁꯦ ꯁꯥꯟꯅꯩ ꯑꯗ ꯁꯥꯟꯅꯔꯀꯥꯟꯗ ꯏꯃꯨꯡꯗ ꯉꯥꯡꯅꯔꯤꯕ ꯈꯣꯠꯅꯔꯤꯕꯁꯦ ꯑꯗꯨꯝ ꯇꯥꯏ ꯑꯗ ꯁꯛ ꯆꯨꯁꯨ ꯎꯅꯕ ꯅꯠꯇꯕꯅꯤꯅ ꯏꯃꯨꯡꯁꯤꯒꯤ ꯑꯋꯥꯕꯁꯦꯀꯣ ꯃꯥꯁꯤꯁꯨ ꯅꯨꯄꯤꯁꯤꯅ ꯅꯨꯄꯥꯁꯤꯗ ꯁꯦꯌꯔ ꯇꯧꯖꯕ ꯅꯨꯄꯥ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ FBꯗ ꯈꯪꯅꯕ ꯅꯨꯄꯥꯁꯤꯅꯦꯀꯣ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯅꯨꯄꯥꯁꯦ FBꯗ ꯈꯪꯅꯕ ꯅꯨꯄꯥꯁꯤꯗ ꯃꯥꯅ ꯁꯦꯌꯔ ꯇꯧꯔꯤꯁꯦ ꯃꯔꯝꯁꯤꯅ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯑꯃ ꯂꯩꯗꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤꯁꯨ ꯂꯩꯖꯔꯝꯒꯅꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯃꯉꯣꯟꯗ ꯅꯨꯄꯥꯗ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯆꯥꯅꯕꯤꯗ ꯇꯝꯅꯤꯡꯉꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥꯅꯁꯨ ꯃꯁꯛ ꯁꯨꯈꯪ ꯈꯪꯅꯗ꯭ꯔꯤꯕ ꯁꯨꯛꯎꯟ ꯎꯅꯗ꯭ꯔꯤꯕ FBꯗꯈꯪꯅꯕ ꯅꯨꯄꯥꯁꯤꯗ ꯃꯥꯁꯦ ꯑꯩꯈꯣꯏ ꯄꯥꯎꯁꯦ ꯇꯝꯃꯦꯕ ꯇꯝꯕꯁꯤꯅ ꯃꯇꯝꯗ ꯃꯃꯥꯒ ꯁꯥꯎꯅꯕ ꯑꯗꯩ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯄꯦꯟꯗꯕꯁꯦ ꯑꯗ ꯃꯥꯅ ꯍꯦꯛ ꯐꯣꯟꯗꯁꯨ ꯁꯛꯁꯨ ꯎꯅꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯍꯦꯛ ꯐꯣꯡꯗꯣꯛꯆꯩ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯈꯣꯠꯂꯦ ꯁꯨꯃꯥꯏꯅ ꯂꯦꯜꯂꯤꯀꯣ ꯕꯕꯥꯅ ꯁꯤꯁꯤ ꯇꯧꯏ ꯏꯃꯥꯅꯁꯨ ꯁꯤꯁꯤ ꯇꯧꯏ ꯑꯩꯅ ꯃꯦꯜꯂꯤꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯈꯪꯗꯦ ꯈꯣꯠꯇꯦ ꯀꯥꯏ ꯑꯩꯅ ꯏꯃꯨꯡꯒꯤ ꯌꯥꯝ ꯃꯦꯜꯂꯤ ꯃꯥꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯕꯥꯔꯁꯦ ꯑꯩ ꯑꯗꯨꯝ ꯄꯨꯏ ꯑꯗꯨꯅ ꯑꯩ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯈꯣꯠꯇꯦ ꯑꯩꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯦ ꯀꯥꯏꯅ ꯃꯥꯁꯦ ꯍꯥꯏꯖꯟꯅꯩ ꯃꯇꯝꯗ ꯑꯣꯏꯗ ꯄꯥꯗꯕꯁꯦ ꯉꯥꯡꯈꯤꯕꯀꯣ ꯃꯥꯅ ꯁꯤꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯤꯗ FBꯗ ꯈꯪꯅꯕ ꯅꯨꯄꯥꯗꯨꯅꯁꯨ ꯊꯥꯖꯕꯩꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯑꯋꯥꯕꯗ ꯌꯥꯝꯅ ꯁꯦꯌꯔ ꯇꯧꯋꯤ ꯍꯣꯏ ꯁꯦꯜꯅ ꯀꯩꯅ ꯃꯇꯦꯡ ꯄꯥꯡꯉꯝꯗ꯭ꯔꯒꯁꯨ ꯋꯥꯍꯩꯅ ꯌꯥꯝ ꯅꯨꯡꯁꯤꯍꯟꯕꯗꯣ ꯉꯥꯎꯍꯟꯕꯗꯣ ꯁꯥꯎꯔꯛꯄ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ FBꯗ ꯈꯪꯅꯕ ꯅꯨꯄꯥꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯊꯦꯝꯊꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯀꯅꯥꯝꯇ ꯂꯩꯕ ꯅꯠꯇꯦ ꯑꯩꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯠꯇꯦ ꯈꯣꯠꯇꯦ ꯑꯗ ꯈꯪꯅꯔꯝꯃꯤ ꯑꯩꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯔꯝꯃꯦ ꯑꯗ ꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯂꯩꯔꯝꯃꯦ ꯑꯗ ꯑꯩꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯤꯑꯣꯏꯕꯁꯦ ꯑꯍꯦꯟꯕ ꯂꯣꯏꯅ ꯊꯤꯅꯕ ꯉꯥꯛꯇꯅꯤ ꯑꯩꯁꯦ ꯄꯥꯝꯗꯗꯅ ꯃꯥꯁꯦ ꯂꯝ ꯂꯥꯟꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯅꯤ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯗꯦ ꯇꯝꯅꯤꯡꯒꯤ ꯍꯥꯏꯕ ꯃꯇꯝꯗꯀꯣ ꯍꯧꯖꯤꯛ FBꯗ ꯈꯪꯅꯕ ꯅꯨꯄꯥꯁꯤꯅꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯤꯌꯔꯁꯤꯗꯤ ꯑꯗꯨꯝ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯗ ꯇꯝꯅꯤꯡꯕꯅꯦ ꯑꯗꯣ ꯏꯕꯥꯅꯤ ꯁꯛ ꯎꯅꯗ꯭ꯔꯒꯁꯨ ꯅꯪꯅ ꯅꯪꯒꯤ ꯑꯋꯥꯕ ꯑꯩꯉꯣꯟꯗ ꯁꯦꯌꯔ ꯇꯧꯔꯛꯏꯗꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯅ ꯇꯥꯛꯄꯅꯦ ꯑꯗꯣ ꯏꯕꯥꯅꯤ ꯎꯅꯀꯥꯟꯗ ꯅꯪꯅ ꯁꯛ ꯊꯤꯒꯦꯔꯥ ꯗꯃꯥꯗ ꯊꯤꯔꯝꯒꯦꯔꯥ ꯍꯥꯏꯇꯥꯔꯦꯅꯦ
hekta kuchuga dum sukmugera thiramgera adagi ai adum nangse koinani nushinani nangse ai adum oirani na ka hai adagi na sakse ta laire bidongna phajaraga su hekta apsara malaga su ai tarene adu orga su aina nangse adum nushiraga laini sumaina ga haibi bodo mondai thamoi da ting ting panjabado nupasina ebi da khangnaba nupasina monda nongmata sisima chaw kholu kaina ga koi thengna gi busu laite ada wari se numida se dum thengna wari sana doine bako ada sak unadabana koi koinaba nushina base sina su hele hai magun leibase ko ada saka unadraga mut kadum saga padamai masak tu bos uzaradi kamai tarongani ka mondrang da sanabda nungai bi leidaine ko asomna kandana kamai tawgeda koi ngasai ebi da khangnaba nupa se kanna romance tawringai se tharingai timing sta JCB thoba ko nupa se driver se mari call se am tawjare bako nang kana ga wari sanai no kholino kai inthinu ai ne khumdaba nupisina khangdroi hujbo wari sanai jina kana no khangdro kai na smai geta khumgi bi ko hai sak phajaba pase pamjaba adagi mana pamise ne bisina matam sita pamise masak phajaba su pamba ko adagi ngasai ahamba da masa sel laita bagi sen pamamba sel du kitang koi amade palak laglak padai hai tai makuta tholi matam thopya ba sel sibo khalak padagi mase phajaba pamakpa oibajani ko adagi taba yadaba yamna athi ba wangang sisu nupisina ko koi JCB driver se sida gam thi ngangi ba sagi nushiba kaurabanina JCB driver du nadi hekta aroi bidai tai mangonda na dumai tawganu khwakanu ainang nushi ga o khoi kapcha doiba dum nang haingai edum yage khoike nang dumai tawganu khwakanu yamna themjarame matam sida nupisna mu ebi da khangnaba nupa sa pulap lup khrab masak udaba nupa sa pulap ngawga tarang sakraba kaida kamain no khangde mai wakhan se matam da kaino mama sana su ngai haiba sel da darkar oina khanjaba aina masak su udaba nupa sa khai sa ngawi ji khai mase amu wakhan khala bukan adumaina khala ke busu yawi adai hojiki nupa se namdana kainare dana JCB driver se mase namdana kaina the adagi hojiki ebi da khangnaba nupa se matam khra romance fazana tawramaga ko fazana nushinaramaga adagi nupa se lakke dum haiba nupi sida ko thengnasi ai thabak sangbaga lakke haiga number se dum chatkidre phone no ta hawri natraga mangondagi lafrira haibadumadi nupisina khangdre tasena mabu khangba misak amana yam nana laina sanaramira monda khaibiramira natraga tasena khangnabadagi nushinarabadagi adagi angsu khanggibudo hojiki nupisina aigi maramsida mongonda tasena wari tamthokpa masak khangba mina wari tamthokraja la ka ngasagi madi phatta misak amoy baina phatta dum khanjabado adumai dum khangi phone number ri chakidre ma kapki ko masak sungu udaba koi nupa se ebida kai da photo kai ka upload toba story do de uba duk aseng magi sungu udriba sukteng thengna driba nupa sta mase magi damakta hojiki nupi se mase yam kapjagi bako kai no nang na phone chalhandri dubo kai na dum pra ebida su dum payak traba hai tarene no the block piba khopadi kem tawde bako adu kamain tawino adagi ebida magi account da kai changa yenga ga sudum mana message myam tharga su reply ke sum birak da vai tarene kanada hangningai su leiti mangonda hai mamana bamagi kai number lehobo su natabani na ko mase wana khange adagi nushibagi maisak sidagi mase khra di khang ebako nushibai se si oire ko kain khallaga mase adu nushibai se si oire kaina khallasuma nupa loina ba koina ba didum lepanate khangnare nupa se mathang sum khangnare dagi tasena mase matam da nupi thiba nupa ni khangna ba adum hoi keno tawgi paw phawnagi ba wari sanagi ba koina ba ki type ta adum loina gi nupa su lei adu nupi thire khangna loina gi nupa sna kamain tawge da koi mama bi se koi ba lakpa mama bi si da magi nushina saba nupa na koi ba la edana ka de mama ba kai ka la yarakpada chago chamina ba khomina ba khoi yambas di nupi thira bani khola bani kan haiba de nupi thira bani khola bani hai number se dum leina bai tare ne ko number leina badagi number se kamaina leina gi buno haibadi kaino aingonda tharko mata panbiraktre ga khoi hojiki nupa sina su adum yengmada khangbra khangni nupi se ayabi ni dilen bayani bu adum uba matamda khangamgadab su male de hojiki nupi thiba nupa se sisnaga
kogi wari ga sanadana ko tongana ga phone ga torokdana adu wahai dum haiba ai nupi leire cha leire khotle na ada ai nang nusi ai nang pami haiba di natta karem na boy dillen boy nga ge sum hajang ge ta ma se loina biba matam du nupi sine sum khalli je as nang nai se dum loiner su ai na su nak se hajam ni gaina khallaga loinei gaina adum nupi thi ba nu pas da ka de ngak tang dillela yare da dillen mani kai no ne gaina khandok pulo adumaina khangi loina gi nu pa se as koi ba se se kai snang yauro nang yaw to de bit leite gaina ko hayak pa ko hauji ni pi thi ba nu pa se ni ko nang yaw to de bit leite ko ti gaina ga adumaina ga hayak mo se koi ba khot ba ga chat ki de gi pi thi ba nu pa na su mo da ko ko ka pa ki ba ko la ki ba lei ba ko ta ga tap tap ka pai ba koi dina dum pai pa du ko de ma su ka shum khan de emi na kogi sengna na lengjum da bu thenga ga su kudang thenga su pak kan thatba leiden na piya mana loina tawi si tasina mo mo pa na thengba khangna ta na to palam lan ba nupi thi di lai da nupi thi da ba nupa na bu thengba ma khasai kupang thanari ni oto tong ba kan da khidang na tai ja da na tong pa kan da ma khasai da kupang tha da na jingdara phu yaung nari ne ba ko ada hu ki nupi si mo di bera be leitam ni na matam da ka khut ka pai na khot na khut ka sam da na koi ba se pa kan da ga मोदा केम बेरा लाइट तब तो अदे नुपा से जो नुपी थी नुपा से जो अदम तल्ला माले माई मो से नुपी थी पर आया बेनी सी मिना तो चंगु या पुते पर दसा तानी न खन बेरे कइनो कइम अदम पाव फावर खिद्रे को जी मजो अदगी मा से नुपा सिंग दगा तीना का चेरम ब यावे याम तीना चेरम माना काउ तब द हायर गति को मा नुपा से खंगना रे बको कोइना रे नुशिना रे दना अदु द नुशिना र कास्ता कोई ममाना बसे ममाना बनी खंगी ने ममाना बनी खंग खंगना ममाना बसे सो मु ai nang se nushi koli ai nang se pamjare akhoi itang na han gi bani nushi bidai na hali koli ga habista hojigi nupi sine dum yasan ba nupa ma koi na ma hek ma mana ba sisu mana dum yasan lu ba al sona kan da di nupa sen si karam nupi no yeng tholak pa jaina yeng tholak pa matam sida mana di khang da ba sai gi nupa na ise pa ma bani au bu nupa khoding na ise ngar bani haiba gi wakhalam da ya zaru ba ko ai somna kan kamai tarong ge nupa sine sini pi sini pa kyam koi bu nupa no ma ga ga nushi se ma thamo sengro seng da ba yeng thok ken tor pa ka sta khangna re da na khangna ba da gi nupa sina call tor ga moi nupa ma mana ba humari ga changa ga ai ta ne phone si da ko yam te ya js nang mu nupi sini na khazai da tin si se laga thara so pe la ro khang ba nupa ma koi na mamana ba man hai ba harau ya ba khot ba ka ta am ti ne ta yam de cher kya matam da ma se khum ba jungam de ado kitang khungge tops na him da la ga khongoi na ro na khasai kupang thau ro nang manu pi si di paisa khran lei ya bani paisa ke pam ge kya da lei hai no ha kai na sum wa ngam se khoi mari manga na seng na khoi mari manga na kaya da lei hai no ngasi no magi ro mi kya ni lei hai no kai sigi mathong sa da wang si ju ngang pa ma se isu ikai gi nung shu nungai gi de ba ko nu mi se ado nu pam sa hai da na ko nu pa hai da ngang pa da khon thi bu di de nu pa da ngang bu su lei nu pi ko plak do masing ya ba mi di hen gi ba ta ba ni mas ikai khang de gi darkar oi te kai na adum khando ki bu su ya ba ma gi punsi si da thengnai ba nu pa myam se ko yam ya me ko man thengnai nu pa se adagi ma se khar dikhau tak chare ngai gi nu pa se koina ba khangna ba se yamalak ta na mama na boiram de jala ka atopa number ga pakhang da khangna bi adagi ebi de kai da pakhang da khangna bi se ma se kra khautak chai as mama na boiram ga dra kai ang tang ni thi na nga khi myam de ma se khan ba de gi pa lo kai di loine ba ko se khar lat pa gi tap ta tor e ada koina ba lu sina ba se ta sing na senda lambi ma na ai se oktabi ma oir ga na senda lambi de pra khong thangjin ba sunna ta bin sel se pere da na thok ba din na te ro he koina baga sai pesa sile pesa piro ha banu pa da heta yaga da banu pa se khar tang ne ba ko hoi kai ma se aham ba da di kai ma se season na ba amale be da amrok ti piram ni anyak ti piram ni ahom lak shok pudi mi su kai no ne gai khan da ne sumaina khan ba da gi tongla ba da gi hai ta ne ma se nu pa se leshan laktre ari sum nu pa ko dum hingani hai ba gi keno su lei ba na ta ba ni na ma se sahi ne khar yam jalak ne de ke be himalira de kwasi su sai kwasi ma haina gre ko karam kan de haina gri na je masa gyan sung ta ta se de kwase sa na ma se talab se umjan bi ne haina di kwase zadra se ko hidak se full de phasana chai de na maya se kilang namjale na ko gi moi kwasa ba si ken to hai ko mareng che be tap to hai bi hidak na adui mathak tu da talab che pe kelang haijen bi ne mas adui ma how du di hai ni sha ja ba hai jan karam kan de chara khimna khangau da
ꯁꯨꯃꯥꯏꯅ ꯅꯣꯡꯃꯒꯤ ꯑꯁꯨꯛꯄ ꯇꯂꯞ ꯆꯥꯕ ꯅꯨꯄꯤꯁꯦ ꯑꯩꯈꯣꯏ ꯌꯥꯗꯤ ꯐꯖꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯕꯒꯤ ꯃꯧꯁꯤꯡꯀꯣ ꯑꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯈꯤꯇꯪ ꯃꯤꯌꯥꯏ ꯆꯜꯂꯛꯄ ꯃꯤꯅ ꯆꯥꯕꯗ ꯔꯥꯁꯤ ꯂꯩꯕꯩ ꯋꯥꯅꯤ ꯌꯥꯝ ꯅꯍꯥꯟꯅ ꯀ꯭ꯋꯥ ꯇꯂꯞ ꯆꯥꯕꯁꯤ ꯈꯖꯥꯏꯗ ꯑꯣꯟ ꯊꯥꯅꯤꯡꯉꯦꯕꯀꯣ ꯇꯁꯦꯡꯅ ꯑꯗ ꯃꯥꯁꯦ ꯆꯥꯁꯟꯕ ꯈꯣꯠꯆꯟꯕꯒꯤ ꯌꯥ ꯅꯨꯡꯁꯨ ꯐꯖꯗꯦꯗꯅ ꯑꯗꯩ ꯀ꯭ꯋꯥ ꯅꯨꯡ ꯆꯥꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯑꯣꯏꯔꯣ ꯐꯖꯗꯦ ꯅꯨꯄꯤꯗ ꯃꯌꯥꯁꯤꯁꯨ ꯐꯖꯗꯦ ꯑꯗ ꯃꯌꯥ ꯆꯨꯁꯜꯂꯛꯄ ꯖꯥꯠꯅꯤꯗ ꯃꯥꯁꯦ ꯍꯥꯏꯗꯤ ꯍꯩꯅꯗ꯭ꯔꯦ ꯆꯥꯕ ꯍꯦꯟꯕꯗ ꯆꯨꯁꯜꯂꯛꯄ ꯖꯥꯠꯅꯤ ꯁꯤꯗꯁꯨ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯈꯔ ꯂꯠꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯔꯗꯤ ꯂꯠꯂꯦ ꯃꯥ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯂꯠꯈꯤꯕꯅꯣꯗꯤ ꯈꯪꯗꯦ ꯂꯠꯇꯤ ꯂꯠꯂꯦ ꯍꯥꯏ ꯑꯗꯩ ꯁꯤꯗꯒꯤ ꯃꯥꯁꯦ ꯌꯨꯝ ꯄꯥꯜꯂꯒꯦꯅ ꯈꯜꯂꯛꯄ ꯃꯌꯨꯝꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗꯕ ꯌꯨꯝꯗ ꯂꯩꯔꯒ ꯀꯩꯅꯣ ꯇꯧꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯟꯊꯥ ꯁꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯒꯦ ꯁꯤꯅꯤ ꯃꯥ ꯈꯜꯂꯤꯁꯦ ꯑꯗ ꯃꯧ ꯑꯣꯏꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯒꯦꯅ ꯃꯥꯁꯦ ꯈꯜꯂꯛꯄ ꯇꯥꯏꯃꯤꯡꯅꯤ ꯑꯗ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯇꯥꯟꯖꯥꯁꯤꯗꯀꯣ ꯌꯨꯝ ꯄꯥꯜꯂꯒꯦꯅ ꯈꯜꯂꯛꯄ ꯇꯥꯟꯖꯥꯁꯤꯗ ꯍꯥꯟꯅꯒꯤ ꯑꯦꯛꯁ ꯃꯌꯥꯝꯗꯣ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯄꯖꯥꯠꯅꯦ ꯄꯥꯎ ꯐꯥꯎꯔꯛꯄ ꯌꯥꯎꯏ ꯐꯥꯎꯔꯛꯄ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ BDF ꯀꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯐꯠꯇꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯖꯜꯂꯒ ꯆꯠꯈꯤꯕ BDF ꯀꯣ ꯀꯣꯟꯁꯇꯦꯕꯜ ꯁꯥꯕꯁꯦ ꯁꯤꯁꯤꯅ ꯃꯔꯛꯇ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯑꯦꯕ ꯅꯨꯡꯉꯥꯏꯔꯤꯕꯣ ꯈꯣꯠꯂꯤꯕꯣ ꯑꯩ ꯅꯪ ꯀꯥꯎ ꯉꯝꯗ꯭ꯔꯦ ꯀꯥꯏꯅꯀꯣ ꯁꯨꯃꯥꯏꯅ ꯃꯦꯁꯦꯁꯀ ꯊꯥꯔꯛꯄꯁꯦ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯆꯔꯥꯡꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯑꯣꯏꯕꯒꯤ ꯂꯩꯗꯅ ꯐꯥꯈꯤꯕ ꯏꯁꯩ ꯅꯣꯡ ꯇꯣꯔꯁꯨ ꯉꯪꯉꯦ ꯑꯗꯣ ꯑꯗꯩꯁꯤꯗꯒꯤ ꯃꯥꯁꯦ ꯅꯨꯄꯥꯁꯦ ꯀꯣꯏꯅꯀꯣ ꯃꯥꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥꯁꯦ ꯈꯪꯅꯅ BDF ꯅꯨꯄꯥꯁꯤꯒ ꯃꯥꯁꯦ ꯊꯦꯡꯅꯩꯌꯦꯕ ꯎꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯆꯥꯄꯣꯠꯀ ꯂꯩꯕꯤꯗꯅ ꯀꯣ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯥꯏꯅꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯕꯒꯤ ꯇꯥꯏꯞ ꯇꯧꯕꯗꯣ ꯑꯗꯒꯤ ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯕꯅꯤꯅ ꯃꯥꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯩꯈꯣꯏ BDF ꯅꯨꯄꯥ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯕꯒꯤ ꯃꯥꯅ ꯌꯥꯝ ꯉꯥꯛꯇꯪ ꯂꯣꯏꯅꯕꯗ ꯅꯨꯡꯉꯥꯏꯕꯩꯅꯤ ꯈꯪꯗꯦ ꯑꯃꯅꯤ ꯈꯪꯗꯦ ꯃꯥꯁꯦ ꯂꯣꯏꯅꯔꯦꯕꯀꯣ ꯂꯣꯏꯅꯔꯒ ꯄꯥꯎ ꯐꯥꯎꯅꯕꯣꯏ ꯐꯥꯎꯅꯗꯕꯣꯏ ꯇꯧꯔꯀꯥꯟꯁꯤꯗ ꯃꯥꯁꯦ ꯃꯥꯒꯤ ꯅꯨꯄꯥ ꯀꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯤꯗ ꯃꯥꯁꯦ ꯆꯦꯜꯂꯦ ꯏꯀꯨꯏ ꯀꯨꯏꯗꯦꯀꯣ ꯀꯣꯏꯅꯕꯁꯦ ꯊꯥ ꯑꯃ ꯐꯥꯠꯇꯦ ꯍꯥꯏꯀꯣ ꯁꯤꯗ ꯑꯗꯨꯝ ꯅꯨꯄꯥꯁꯤꯅꯁꯨ ꯅꯨꯄꯤ ꯊꯤꯅꯤꯡꯕꯒꯤ ꯃꯑꯣꯡꯁꯤ ꯃꯉꯣꯟꯗ ꯎꯠꯂꯛꯄ ꯑꯗꯩ ꯃꯥꯅꯁꯨ ꯌꯨꯝ ꯄꯥꯜꯂꯒꯦ ꯀꯥꯏꯅ ꯈꯟꯕꯗꯒꯤ ꯃꯥꯁꯦ ꯅꯨꯄꯥꯁꯤꯗ ꯆꯦꯜꯂꯛꯑꯦ ꯑꯗꯩ ꯆꯦꯜꯂꯛꯑꯒ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯗꯣꯛꯄ ꯆꯠꯂ ꯃꯥꯁꯦ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯊꯥꯅꯔꯒ ꯂꯨꯍꯣꯡꯗꯣꯔꯕꯤꯀꯣ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯃꯥꯁꯨ ꯈꯤꯇꯪꯗꯤ ꯋꯥꯈꯜꯁꯤꯗ ꯑꯁ ꯑꯩꯅ ꯅꯍꯥꯟꯈꯩ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯐꯠꯇꯦꯀꯣ ꯀꯥꯏ ꯃꯥꯁꯦ ꯈꯤꯇꯪ ꯍꯟꯊꯅꯅ ꯈꯟꯖꯔꯛꯑꯦꯕꯀꯣ ꯃꯥꯁꯦ ꯑꯗꯨꯕꯨ ꯈꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯃꯥꯁꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯈꯤꯕ ꯂꯩꯇꯦ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯦ ꯈꯟꯖꯜꯂꯨꯗꯦꯕꯀꯣ ꯑꯗꯩ ꯃꯔꯛꯁꯤꯗ ꯀꯌꯥꯝ ꯐꯔꯛ ꯇꯥꯒꯦꯗ ꯉꯁꯥꯏꯒꯤ BDF ꯅꯨꯄꯥꯗꯣꯀꯣ ꯃꯥꯒꯤ ꯑꯦꯛꯁꯇꯣ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯊꯤꯕ ꯅꯨꯄꯥꯗꯣ ꯁꯤꯁꯤꯅ ꯃꯉꯣꯟꯗ ꯎꯅꯁꯤ ꯑꯩꯅ ꯅꯨꯡꯁꯤ ꯈꯣꯠꯂꯦ ꯆꯦꯜꯂꯦ ꯈꯪꯉ ꯃꯇꯨꯡꯗ ꯌꯥꯝ ꯍꯦꯟꯖꯜꯂꯛꯄꯗꯣꯀꯣ ꯍꯥꯏꯗꯤ ꯃꯥ ꯂꯨꯍꯣꯡꯈꯤꯗꯣꯔꯦ ꯈꯪꯉꯀꯥꯟꯗ ꯅꯪ ꯑꯩ ꯊꯥꯗꯣꯛꯑꯒ ꯆꯠꯈꯤꯅꯨ ꯈꯣꯠꯈꯤꯅꯨ ꯀꯥꯏꯅ ꯍꯦꯛꯇ ꯄꯥꯈꯪ ꯑꯃꯅ ꯄꯥꯈꯪ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯃꯉꯣꯟꯗ ꯀꯦꯁꯜꯂꯛꯄ ꯑꯗꯒꯤ ꯐꯣꯟꯒꯁꯦ ꯑꯗꯨꯝ ꯄꯥꯏꯌꯨ ꯅꯠꯇ꯭ꯔꯗꯤ ꯅꯣꯏ ꯊꯣꯡꯒꯥꯟꯗ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯑꯩ ꯅꯣꯏ ꯅꯌꯨꯝꯗ ꯆꯪꯉꯛꯀꯅꯤ ꯀꯥꯏ ꯙꯞꯀ ꯇꯧꯗꯅꯀꯣ ꯍꯥꯏꯔꯒ ꯇꯧꯋꯦ ꯑꯗꯒꯤ ꯎꯅꯁꯤ ꯍꯥꯏꯔꯦ BDF ꯅꯨꯄꯥꯁꯦ ꯅꯪ ꯊꯣꯛꯂꯛꯎ ꯈꯣꯠꯂꯛꯎ ꯀ ꯍꯥꯏ ꯃꯥꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯤ ꯂꯦꯞꯅꯔꯕꯅꯤꯀꯣ ꯑꯗꯩ ꯂꯨꯍꯣꯡꯕ ꯃꯇꯝ ꯂꯦꯞꯅꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯋꯥ ꯉꯥꯡꯕꯁꯦ ꯁꯣꯏꯔꯤꯁꯦ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯤꯕꯅꯤꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕꯗꯣ ꯑꯁꯤꯗ ꯆꯠꯂꯤꯅꯤ ꯃꯥꯗꯤ ꯍꯥꯟꯅꯗꯤ ꯀꯨꯁꯤꯔꯥꯁꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯥꯛꯄꯅꯤꯅꯀꯣ ꯁꯤ ꯃꯥꯁꯦ ꯆꯠꯂꯦꯀꯣ ꯑꯗꯨ ꯆꯠꯂꯤꯅꯤ ꯑꯗꯥ ꯆꯠꯂꯤꯅꯤ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯖꯜꯂꯤꯁꯦ ꯑꯩ ꯐꯤ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯐꯅꯦꯛ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯑꯗꯒꯤ ꯕ꯭ꯂꯥꯎꯁ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯍꯥꯏꯖꯜꯂ ꯃꯥꯅ BDF ꯅꯨꯄꯥꯁꯦ ꯎꯅꯕꯅꯦꯕ ꯆꯠꯄꯅꯦꯕ ꯆꯠꯂꯤꯗꯨꯗꯤ ꯆꯨꯝꯅ ꯆꯠꯄ ꯅꯠꯇꯦ ꯄꯥꯞꯄꯤꯒꯤ ꯂꯝꯕꯤꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯆꯠꯄꯅꯤꯗꯅ ꯃꯣꯏꯗꯤ ꯑꯗꯩ ꯁꯨꯃꯥꯏꯅ ꯇꯧꯔ ꯃꯥꯁꯦ ꯂꯨꯍꯣꯡꯉꯛꯑꯦꯀꯣ ꯂꯨꯍꯣꯡꯉ ꯃꯥꯁꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯩ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕꯤ ꯑꯣꯏꯔꯛꯄꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯠꯂꯛꯄ ꯇꯥꯏꯃꯤꯡ ꯀꯣ ꯍꯥꯏꯗꯤ ꯂꯣꯏ ꯍꯥꯏꯗꯅ ꯋꯥꯈꯜ ꯑꯍꯟꯕ ꯂꯣꯏꯅꯃꯛ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯑꯍꯟꯕ ꯉꯥꯛꯇ ꯑꯣꯏꯖꯕꯗꯣ ꯋꯥꯈꯜꯒꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝꯁꯤꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯕ ꯅꯨꯄꯥ ꯌꯥꯎꯕꯁꯤꯗ ꯑꯍꯥꯟꯕꯗꯗꯤ ꯅꯤꯝꯐꯨ ꯃꯤ ꯑꯃꯁꯦ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯔꯒ ꯍꯥꯏꯗꯣꯛꯀꯅꯨꯅ ꯍꯥꯏꯔꯝꯕꯒꯤ ꯅꯥꯀꯣꯡ ꯌꯧꯋꯦꯗꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕ ꯖꯥꯠꯅꯤꯗ ꯑꯗꯒꯤ ꯄꯥꯎꯁꯦ ꯍꯥꯏꯅꯔꯛꯄꯗꯒꯤ ꯉꯁꯥꯏꯒꯤ ꯃꯥꯁꯦ ꯃꯇꯝꯗꯨꯗꯀꯣ ꯃꯃꯤꯠꯇ ꯃꯆꯥ ꯎꯗꯣꯔꯀꯥꯟꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯍꯜꯂꯛꯑꯒ ꯃꯉꯣꯟꯗ ꯋꯥꯁꯦ ꯍꯪꯕꯅꯦꯕ ꯑꯗ ꯍꯪꯕ ꯀꯥꯟꯁꯤꯗ ꯋꯥꯍꯪꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯈꯤꯕꯗꯣ ꯋꯥꯍꯪꯁꯦ ꯀꯔꯤ ꯍꯥꯏꯅ ꯍꯪꯒꯦꯗꯀꯣ ꯅꯨꯄꯥꯁꯦ ꯈꯪꯉꯝꯕꯅꯦ ꯃꯥꯅ ꯀꯔꯝꯕ ꯅꯨꯄꯥꯅꯣ ꯍꯥꯏꯀꯥꯟꯗ BDFꯁꯦ ꯁꯤꯁꯤꯒ ꯀꯗꯥꯏꯗ ꯆꯠꯄ ꯀꯗꯥꯏꯗ ꯎꯅꯕ ꯇꯁꯦꯡꯅ ꯑꯍꯤꯡ ꯂꯦꯛꯃꯤꯟꯅꯈꯤꯕꯗꯨ ꯐꯥꯎꯕ ꯈꯪꯕꯅꯦꯕꯀꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯄ ꯆꯥꯎꯈꯠꯂ ꯍꯪꯉꯛꯄ ꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯦ ꯈꯨꯝꯕꯝ ꯂꯩꯇꯕ
adagi nangi sengna haraga nupidugi pibuknungda yauriba angang do aigi natte sineba nupasina harise adagi hankalakpadagi nupisisu khumdiyadana khumgredana pakhumdo asengbodo mase khumgre ada kamaina khangbono hai kansa magi mapurabisna kamaina khangakpono hai kansida mogi adaida BDF oiba leiba BDF oiba kansida ngasagi BDF to oiminnabanina moidi thabaki posting famdo punba janida pullabanina hoi nupa masenina loina hainabako si nupisene korini khorini sumain tawi kholi ta hingle ui kholi kaina wari se loina libaduda masang loina taaba janida takba kanduda hairakpa haibirakpa hojiki moidaidag oire nimfu sungangnabadagi mai manakongsida hojiki nupisi mapureba orise magi nakongsa tarakpasida mane midu direct hanguba janida haidi sai direct hangurakande sumain tawbani khobita sengmani khotpanina hairakpadagi nupasina magi nupisida hangnena laedana ade nupisida hangedana ko hangbadagi asengbadu haidorakpadagi nupisina upai leitabade mase haidorakpadagi nupasina maga leiminaba ngammaroin haire mapurebasina adagi ngasagi phajana nungsinana leiminarambado mana thongba chakchadabi mana paiba isingbok thaktabi nupasin tasingna mase leimina ningde tasingna khainarage na khallebako nang ainakta leibu sunu nungairoi ainakta leige khangano na direct adum haireba haibadi nupise upai leitabadagi mase mapamda halaaga hojikse wase purak loisanare magi miroliba angangdo adusu manghangre mase magi punsida ko mana tawjaruba phattaba thabak mayamduna ngasagi miyoibase papna yomaga mase hingabanina nungaiba ma khangdabadu ko mana tawjarubanina mana phangjabanina mana luhongjariba ko mamita masa phaba ujadorabadu loina mange mapuribana suma lawba ngamaro haina khainaraga mase tumin leire kan mase gyan tarakpadu miyoibagi mangba pungloi lorakanda mase gyan tare gyan tarakanda di lekai mina mukai haini magi wari ngakta miyoiba haibasidi soiba ngairidana ko soiba ngairini soiba ngaira kanse tasmonda thithina yam thithina ngang pasu yawi nakoina na karena na ngangbi basu yawi ko adagi yam thithina chaibiba tuko chai kaina mahe ubda tinga sitpa misu yawe hojikse mase adum leiri adum hingi ko adamana khalubado mase kyam yam phatrabno adi mase tasingna aise sijarageda kaina khanjabado hingninga phawtabado man tawjari myam khallaga masana masamatanda masamaiga tharaga hatok chaningba ama phawe haibako tukachaba masana masaje am tukachaba hangoiba phawpa yawi hai segi mase khogi room fenando mase thakba jani dako thakba kanda khogi wai haibako yamna kanba mak oidraga sakhawduda chabe adaba thakbe adaba potto fenando mana thaksalubadagi ko simak sihawdraga su mase hekta wa tharo maro onbadune khama adang wa tharo maro olabadu ko adum kitang pharakpagi nabadaga lekana min dum ngangnabse tabadu khangba stoksanari ni mawu nusi min lek tambirakpado nangna dumaina thaingai timing naraga lebu smain haire ka stoksanari ni oktabi manabu khatrak mara toksanai ni kholini ka siramadi phadawni kan haibasiju moi lekai gi nakna marina si phawba magi maramda hainaba ngangnaba yaw hani mado kyam yamna tukacharage haibadu ko masana lanjabani dubu tayong miyoiba kawbani na masu kitang nungaita phawbudu ko hoy aina phaludabagini mayamna isingangise aina afaba lambido khong kitang thangamagadi ai sumaina tawri ko kaina wakhanse mase wakhanse prak kainom tawi hai leibang khangdaba pothabang khangdaba mase masa matandam phupuk hawgalaga ko siba gaije yamna marin khaba mi amadi hekta siba ngame do madi siba ngamawdre masana tawjaruba pa mayamdunara kaino khangde ise pa mayamna mi gi minok maisa ko sise adum nangaga hingo haina tamabra khangde kaina hauji haire ko aduka hauji nupisna mana wari se share tawrpagi maramna madangna tawbu misu leiramgani ha mama thandadi oiramoy madangna inkhalakwa matamda adagi imungi awaba ogera ama ogera wakhan phatha hawdaba matamda phataba lambida khong thangjanba hawkhraba amai thangjanba hawrke tawriba nabi macha mayam ama leiri ko adu mama mitmangna su uba yawi adu mana soiruba mi mo oibarina mingoda wahai ama ta haibdi ma ngamdeba ko aduna wari se magi phatraba wari se mayamda kitang share tawraga nupi amana phalutragadi kyamu yamna laikha tai punsida amona hogalakpa yadana
ꯌꯥꯝꯅ ꯋꯥꯅ ꯁꯤꯕꯁꯨ ꯉꯝꯗ ꯍꯤꯡꯕꯁꯨ ꯉꯝꯗ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯩꯅ ꯋꯥꯔꯤꯁꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯕꯅꯤ ꯐꯔꯦ ꯑꯩ ꯋꯥꯔꯤꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯊꯥ ꯍꯦꯟꯖꯤꯟꯕ ꯐꯖꯗꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯍꯥꯟꯅꯒꯨꯝꯅ ꯉꯥꯛꯄꯤꯕꯒꯨꯝ ꯉꯁꯤꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ